ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯟ ꯀꯤ ꯕꯥꯠ ꯀꯤ ꯊꯧꯔꯝꯗ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯅꯕꯦꯝꯕꯔ 16 ꯑꯁꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯦꯔꯣꯔꯤꯁꯠꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗꯨ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯨꯝꯕꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯑꯁꯤꯕꯨ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯚꯥꯔꯠꯀꯤ ꯃꯄꯥꯡꯒꯜꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯇꯦꯛ ꯑꯗꯨꯗꯒꯤ ꯂꯩꯈꯠꯂꯛꯇꯨꯅ ꯉꯁꯤꯗꯤ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯇꯛꯈꯥꯏꯔꯤ ꯃꯨꯝꯕꯥꯏꯒꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯁ꯭ꯔꯗꯥꯟꯖꯂꯤ ꯀꯠꯆꯔꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯊꯧꯅꯥ ꯐꯅ ꯃꯥꯌꯣꯛꯅꯗꯨꯅ ꯊꯋꯥꯏ ꯀꯠꯈꯤꯕ ꯃꯍꯥꯛꯄꯨꯁꯨ ꯂꯩꯕꯥꯛ ꯑꯁꯤꯅ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ16 ꯅꯕꯦꯝꯕꯔ ꯅꯨꯃꯤꯠ ꯑꯁꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯒꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ 1949ꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯪꯕꯤꯙꯥꯟ ꯁꯚꯥꯅ ꯚꯥꯔꯠꯀꯤ ꯁꯪꯕꯤꯙꯥꯟ ꯑꯁꯤꯕꯨ ꯂꯧꯁꯤꯟꯈꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ 2015ꯗ ꯕꯥꯕꯥ ꯁꯥꯍꯦꯕ ꯑꯝꯕꯦꯗꯀꯔꯒꯤ 125 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯄꯥꯡꯊꯣꯛꯄꯗ ꯅꯕꯦꯝꯕꯔ 16 ꯑꯁꯤ ꯁꯪꯕꯤꯙꯥꯟ ꯗꯤꯕꯁ ꯍꯥꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯪꯕꯤꯙꯥꯟ ꯗꯤꯕꯁ ꯍꯥꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯪꯕꯤꯙꯥꯟ ꯗꯤꯕꯁꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗꯨ ꯃꯥꯡꯗ ꯊꯝꯂꯒ ꯆꯥꯎꯈꯠꯄ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯃꯔꯨꯞꯁꯤꯡ ꯁꯪꯕꯤꯙꯥꯟ ꯑꯁꯤ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 2 ꯊꯥ 11 ꯅꯨꯃꯤꯠ 19 ꯆꯪꯈꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ శ్రీ సచ్చిదానంద సిన్హా సంవిధాన్ సభాꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯅꯤ ꯂꯩꯕꯥꯛ 60 ꯍꯦꯟꯕꯒꯤ ꯁꯪꯕꯤꯙꯥꯟ ꯅꯩꯅꯔꯕ ꯃꯇꯨꯡ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯡꯅ ꯈꯟꯅꯔꯕ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯙꯥꯟ ꯑꯁꯤ ꯗ꯭ꯔꯥꯐ ꯇꯧꯈꯤꯕꯅꯤ ꯗ꯭ꯔꯥꯐ ꯇꯧꯔꯕ ꯇꯨꯡꯗ ꯏꯔꯣꯏ ꯂꯣꯏꯕ ꯃꯁꯛ ꯄꯤꯗ꯭ꯔꯤꯉꯩꯗ 2,000 ꯍꯦꯟꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯈꯤ 1950ꯗ ꯁꯪꯕꯤꯙꯥꯟ ꯆꯠꯅꯔꯕ ꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ 106ꯂꯛ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯇꯥꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯇꯝ ꯃꯇꯝꯒꯤ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯪꯕꯤꯙꯥꯟꯒꯤ ꯑꯍꯥꯟꯕ ꯁꯦꯝꯗꯣꯛꯄ ꯑꯗꯨ ꯐ꯭रीडम ऑफ स्पीच अमदी फ्रीडम ऑफ एक्सप्रेशन की हकता कक्थनब तौखी अमरोमदा 94 सूब सेमदोकपा अदुना इमरजेंसी की मतमदा तौखिबा असोइबसिंग अदु सेमदोकनब ओइखि मरुपसिंग संविधान सभा की मेंबर खर खनबा अदुदा नुपी मेंबर 15 याउखि मसिसु तमजनिगाइने मेंबर अम ओइखिबा हंस मेहताना नुपी की हक अमदी अचुंब वायल गिदमक खोलाउ लाउरखि मतम अदुदा भारत संविधान नुपीद भोट थादबगी हक पीरबा मालेमगी लेबाक खरगी मनुंग चनखि लेबाक अम सेमबदा पुमनमगना सरुक यामिनरबा मतमदा चौखटप पुरई संविधान सभागी मित्येंग सानबा अदुगी मतुंग इल्लदुना भारत की संसदना नारी शक्ति वंदन अधिनियम पास तौबदा अपेनब पोए नारी शक्ति वंदन अधिनियम अखोइगी लोकतंत्रगी शक्तिगी खुदम अमने मसिना चौखटप भारत अम ओइनबगी अखोइगी फिरेप असिदा मतेंग ओइगनी अइगी इमुंगी मियोइसिंग लेबाक सेमबगी थौदांग असि लेबाककी मियोइसिंगना लौरबदी लेबाक अदुबु मांगजिल थाना चौखटपदा कनामत्तना अयेतप पीब ngamloi मसि भारतदसु मयेक सेंगना उब फंगले खुदम अम ओइना हराउ कुमैगी मतम असिदा उब फंगे ममांगी मन की बात की थौरमदा वोकल फॉर लोकल की मतांगदा हेन पुकनिंग चिंगसिनबा हाइखि हौकिबा नुमित खरनी असिदा दिवाली भाई दूज अमदी सत्ता लेबाक असि करोड़ लाख मरी हेना ललोल इतिक तौखि भारत साजब पोट लैनबगी इथिल मतम असिदा मिपुम खुदिंगमक्ता उब फंखि हौजिक्ति आंगांग फावबना दुकानदगी पोट लैबदा मेड इन इंडिया थाब्रा थादबरा हाइना येंगबा हौरे ऑनलाइन द पोट लैबदा फावबा कंट्री ऑफ ओरिजिन येंगबा काउनद्रे मरुप सिंह स्वच्छ भारत अभियान की माई पाकपा असिना हेन इनोट हापगुम वोकल फॉर लोकल की माई पाकपा असिना चौखटपा भारत अम ओइनबगी थोंग हांगलगनी वोकल फॉर लोकल की खोंजंग असिना लेबाक असिगी इकोनॉमी मपांगल कनखटहली वोकल फॉर लोकल की खोंजंग असि थबक फंगनबगी गारंटीनी मसि चौखटपगी गारंटीनी लेबाक असि चांग मानना चौखटपगी गारंटीनी मसिदगी रूरल अमदी अर्बन अनिमक्ता चप मानबा खुदोंग चाब फंगे मसिदगी इरमदम की पोथोक्ता वैल्यू एडिशन की लंबी फंगे अदुगा करिगुंबा वर्ल्ड इकोनॉमी दा अनेम अवांग लाकपदा
ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜꯒꯤ ꯃꯟꯇ꯭ꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯅꯃꯤ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯏꯁꯥꯒꯤ ꯏꯔꯝꯒꯤ ꯄꯣꯠꯊꯣꯛ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯇꯝꯗ ꯈꯛꯇ ꯄꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯄꯥꯟꯊꯥꯁꯨ ꯌꯧꯔꯛꯂꯦ꯫ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯁꯪꯒꯊꯟ ꯈꯔꯅ ꯄꯥꯅꯕꯗ ꯂꯨꯍꯣꯡꯕꯒꯤ ꯁꯤꯖꯟ ꯑꯁꯤꯗ ꯂꯨꯄꯥ ꯀꯔꯣꯔ ꯂꯥꯈ 5 ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯆꯩ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯗꯣꯝꯅ ꯚꯥꯔꯠꯇ ꯄꯨꯊꯣꯛꯄ ꯄꯣꯠꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯕ ꯑꯁꯤꯗ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯄꯤꯔꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯑꯋꯥꯕꯁꯤ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗ ꯇꯝꯗꯅ ꯀꯅꯥꯗ ꯇꯝꯒꯅꯤ? ꯌꯦꯡꯕꯤꯌꯨ, ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯂꯨꯍꯣꯡꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯦ꯫ ꯃꯁꯤꯕꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ? ꯚꯥꯔꯠꯀꯤ ꯂꯩꯃꯥꯏ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯄꯥꯡꯊꯣꯛꯂꯕꯗꯤ ꯚꯥꯔꯠꯀꯤ ꯄꯩꯁꯥ ꯚꯥꯔꯠꯇ ꯑꯗꯨꯃꯛ ꯇꯨꯡꯖꯔꯒꯅꯤ꯫ ꯑꯗꯣꯝꯅ ꯚꯣꯀꯦꯜ ꯐꯣꯔ ꯂꯣꯀꯦꯜꯒꯤ ꯃꯤꯁꯟ ꯑꯁꯤꯕꯨ ꯍꯦꯟꯅ ꯄꯥꯛ ꯁꯟꯗꯣꯛꯍꯜꯂꯣꯏꯗ꯭ꯔꯥ? ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯁꯥꯒꯤ ꯏꯔꯝꯗ ꯄꯥꯡꯊꯣꯛꯁꯤ꯫ ꯍꯣꯏ, ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯃꯑꯣꯡ ꯁꯤꯟ ꯂꯥꯡꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯕꯗꯤ ꯃꯗꯨꯁꯨ ꯑꯗꯨꯃꯛ ꯄꯥꯛ ꯆꯥꯎꯊꯣꯔꯛꯀꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯏꯃꯨꯡ ꯀꯌꯥꯒ ꯁꯥꯒꯣꯟꯅꯔꯤꯕ ꯑꯃꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯑꯆꯧ ꯑꯆꯧꯕ ꯏꯃꯨꯡꯒꯤ ꯃꯐꯝꯗ ꯌꯧꯒꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯊꯥꯖꯩ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯍꯔꯥꯎ ꯀꯨꯝꯍꯩ ꯃꯇꯝ ꯑꯁꯤ ꯑꯇꯣꯞꯄ ꯇ꯭ꯔꯦꯟ ꯑꯃ ꯎꯕ ꯐꯪꯉꯤ꯫ ꯆꯍꯤ 2 ꯑꯁꯤꯗ ꯗꯤꯋꯥꯂꯤꯒꯤ ꯃꯇꯝꯗ ꯄꯩꯁꯥ ꯄꯤꯔꯒ ꯄꯣꯠ ꯂꯩꯕꯒꯤ ꯆꯠꯅꯕꯤ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯠꯅ ꯍꯦꯟꯅ ꯇꯧꯅꯔꯦ꯫ ꯑꯗꯣꯝꯅ ꯃꯁꯤ ꯇꯧꯕ ꯌꯥꯏ꯫ ꯊꯥ ꯑꯃ ꯗꯤꯖꯤꯇꯦꯜ ꯄꯦꯃꯦꯟꯠ ꯈꯛꯇ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯦꯞꯄꯤꯌꯨ꯫ ꯚꯥꯔꯠꯇ ꯗꯤꯖꯤꯇꯦꯜꯒꯤ ꯏꯍꯧ ꯑꯁꯤꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯍꯜꯂꯦ꯫ ꯑꯗꯨꯒ ꯊꯥ ꯑꯃ ꯐꯥꯔꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯊꯦꯡꯅꯈꯤꯕ ꯋꯥꯐꯝ, ꯐꯣꯇꯣꯅꯆꯤꯡꯕ ꯑꯩꯉꯣꯟꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ꯫ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯅ ꯑꯦꯗꯚꯥꯟꯁꯇ ꯌꯥꯏꯐ-ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯥꯍꯜꯂꯦ꯫ ꯏꯟꯇꯦꯂꯤꯖꯦꯟꯁ, ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯏꯅꯣꯚꯦꯁꯟ ꯑꯁꯤꯅ ꯚꯥꯔꯠꯀꯤ ꯅꯍꯥꯁꯤꯡꯒꯤ ꯃꯁꯛ ꯑꯣꯏꯔꯦ꯫ ꯃꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯀꯣꯝꯕꯤꯅꯦꯁꯟꯅ ꯃꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯄ꯭ꯔꯣꯄꯔꯇꯤꯁꯗ ꯍꯦꯟꯅ ꯆꯥꯎꯈꯠꯍꯜꯂꯦ꯫ 2012ꯗ ꯚꯥꯔꯠ ꯃꯆꯥꯒꯤ ꯄꯦꯇꯦꯟꯠ ꯐꯥꯏꯜ ꯇꯧꯕꯗ 138 ꯍꯦꯟꯒꯠꯂꯦ꯫ ꯋꯥꯔꯜꯗ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯔꯛꯂꯦ꯫ ꯄꯦꯇꯦꯟꯠ ꯐꯥꯏꯜ ꯇꯧꯕꯗ ꯇꯣꯞ 10ꯗ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯂꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯔꯨꯞ ꯅꯍꯥꯁꯤꯡꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯃꯔꯨꯞ ꯅꯍꯥꯁꯤꯡꯗ ꯑꯩꯅ ꯊꯥꯖꯕ ꯄꯤꯖꯔꯤ꯫ ꯂꯩꯉꯥꯛꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯑꯃꯗꯤ ꯂꯤꯒꯦꯜ ꯔꯤꯐꯣꯔꯝ ꯇꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥ ꯀꯌꯥ ꯑꯅꯧꯕ ꯏꯅꯣꯠ ꯑꯃꯒ ꯂꯣꯏꯅꯅ ꯏꯅꯣꯚꯦꯁꯟꯒꯤ ꯊꯕꯛꯇ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯒ ꯆꯥꯡꯗꯝꯅꯕꯗ ꯉꯁꯤꯗꯤ ꯄꯦꯇꯦꯟꯠ ꯐꯪꯕꯗ ꯁꯔꯨꯛ 10 ꯍꯦꯟꯅ ꯍꯦꯟꯒꯠꯂꯦ꯫ ꯄꯦꯇꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯄ꯭ꯔꯣꯄꯔꯇꯤ ꯍꯦꯟꯒꯠꯍꯟꯕꯗ ꯅꯠꯇꯅ ꯑꯅꯧ-ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯐꯪꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯁ꯭ꯇꯥꯔꯠ-ꯑꯞꯁꯀꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯇꯧꯕ ꯉꯝꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯏꯅꯣꯚꯦꯁꯟꯒꯤ ꯋꯥꯈꯜꯂꯣꯟ ꯎꯕ ꯐꯪꯉꯤ꯫ ꯑꯇꯜ ꯇꯤꯟꯀꯔꯤꯡ ꯂꯦꯕ, ꯑꯇꯜ ꯏꯅꯣꯚꯦꯁꯟ ꯃꯤꯁꯟ, ꯀꯣꯂꯦꯖꯗ ꯏꯟꯀ꯭ꯌꯨꯕꯦꯁꯟ ꯁꯦꯟꯇꯔ, ꯁ꯭ꯇꯥꯔꯠ-ꯑꯞꯁ ꯏꯟꯗꯤꯌꯥ ꯑꯚꯤꯌꯥꯟꯒꯨꯝꯕ ꯈꯣꯡꯊꯥꯡꯒꯤ ꯃꯍꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯂꯩꯔꯦ꯫ ꯃꯁꯤ ꯚꯥꯔꯠꯀꯤ ꯅꯍꯥꯒꯤ ꯄꯥꯡꯒꯜ, ꯚꯥꯔꯠꯀꯤ ꯏꯅꯣꯚꯦꯁꯟ ꯄꯥꯋꯔꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯎꯈꯠꯄ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯎꯠꯀꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯟꯅ ꯍꯥꯏꯔꯤꯕꯗꯨꯅꯤ, ꯖय ꯖꯋꯥꯟ, जय किसान, जय विज्ञान, जय अनुसंधान। ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯚꯥꯔꯠꯇ ꯄꯥꯡꯊꯣꯛꯂꯤꯕ ꯃꯦꯂꯥ ꯃꯌꯥꯝꯒꯤ ꯃꯔꯝꯗ ꯍꯥꯏꯖꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯝꯅ ꯃꯦꯂꯥꯒ ꯃꯔꯤ ꯂꯩꯅꯕ ꯐꯣꯇꯣꯁꯤꯡꯗꯨ ꯁꯦꯌꯔ ꯇꯧꯅꯕꯁꯨ ꯍꯥꯏꯖꯈꯤ꯫ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯁꯤꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤ꯫ ꯀꯜꯆꯔꯦꯜ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯁꯤꯕꯨ ꯃꯦꯂꯥ ꯃꯣꯃꯦꯟꯠ ꯀꯟꯇꯦꯁꯠ ꯍꯥꯏꯅꯁꯨ ꯁꯤꯟꯈꯤ꯫ ꯃꯁꯤꯗ ꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ, ꯂꯣꯏꯅꯅ ꯃꯅꯥ ꯀꯌꯥꯁꯨ ꯐꯪꯅꯈꯤ꯫ ꯀꯣꯜꯀꯇꯥꯒꯤ ꯔꯥꯖꯦꯁ ꯙꯔꯅ ꯆꯔꯛ ꯃꯦꯂꯥꯗ ꯕꯣꯜ ꯑꯀꯥꯝꯕꯤ ꯑꯃꯗꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕꯒꯤ ꯑꯉꯛꯄ ꯐꯖꯔꯕ ꯐꯣꯇꯣ ꯑꯃꯗ ꯃꯅꯥ ꯐꯪꯈꯤ꯫ ꯃꯦꯂꯥ ꯑꯁꯤ ꯕꯦꯡꯒꯣꯜꯒꯤ ꯈꯨꯡꯒꯪꯁꯤꯡꯗꯗꯤ ꯌꯥꯝꯅ ꯄꯥꯝꯅꯩ꯫ ꯕꯅꯥꯔꯁꯀꯤ ꯍꯣꯂꯤꯕꯨ ꯅꯤꯡꯊꯤꯅ ꯎꯠꯄꯒꯤꯗꯃꯛ ꯑꯅꯨꯄꯝ ꯁꯤꯡꯍꯅ ꯃꯦꯂꯥ ꯄꯣꯔꯇ꯭ꯔꯦꯠꯁꯀꯤ ꯃꯅꯥ ꯐꯪꯈꯤ꯫ ꯑꯔꯨꯟ ꯀꯨꯃꯥꯔ ꯅꯥꯂꯤ ꯃꯦꯂꯥꯖꯤꯅ
ꯀꯨꯜꯁꯥꯏ ꯗꯁꯍꯔꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯤꯡꯊꯤꯔꯕ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯄꯒꯤꯗꯃꯛ ꯃꯅꯥ ꯐꯪꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯟꯙꯔꯄꯨꯔꯒꯤ ꯂꯥꯏꯅꯤꯡ ꯂꯝꯕꯤꯒꯤ ꯃꯇꯧ ꯎꯠꯄ ꯐꯣꯇꯣ ꯑꯃ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤ꯫ ꯃꯗꯨ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ ꯔꯥꯍꯨꯜ ꯀꯧꯕ ꯑꯃꯅ ꯊꯥꯔꯛꯄꯅꯤ꯫ ꯀꯣꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯃꯦꯂꯥꯁꯤꯡꯗ ꯐꯪꯕ ꯂꯝ ꯂꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯦꯟꯁꯥꯡ ꯃꯊꯦꯜꯁꯤꯡꯗ ꯅꯝꯕ ꯐꯣꯇꯣ ꯀꯌꯥꯁꯨ ꯌꯥꯎꯈꯤ꯫ ꯃꯁꯤꯗ ꯄꯨꯔꯨꯂꯤꯌꯥꯗꯒꯤ ꯑꯂꯣꯛ ꯑꯕꯤꯅꯥꯁꯀꯤ ꯐꯣꯇꯣꯅ ꯃꯅꯥ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯃꯦꯂꯥ ꯑꯁꯤꯗ ꯎꯠꯂꯤꯕ ꯕꯪꯒꯥꯜꯒꯤ ꯈꯨꯡꯒꯪꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯄꯨ ꯅꯤꯡꯊꯤꯅ ꯎꯠꯊꯣꯛꯈꯤ꯫ ꯄ꯭ꯔꯅꯕ ꯕꯁꯥꯀꯤ ꯐꯣꯇꯣꯗꯅ ꯕꯥꯒꯣꯔꯤꯌꯥ ꯀꯨꯝꯍꯩꯒꯤ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯀꯨꯜꯐꯤ ꯍꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯥꯕꯗꯨ ꯎꯠꯂꯤ꯫ ꯔꯨꯃꯦꯂꯥꯖꯤꯅ ꯁꯠꯇꯤꯁꯒꯔꯒꯤ ꯖꯒꯗꯜꯄꯨꯔꯒꯤ ꯈꯨꯡꯒꯪꯒꯤ ꯃꯦꯂꯥꯗ ꯚꯥꯖꯤꯌꯥ ꯍꯥꯎꯅ ꯆꯥꯔꯤꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯣꯇꯣ ꯊꯥꯕꯤꯔꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯃꯅꯥ ꯐꯪꯈꯤ꯫ ꯃꯔꯨꯞꯁꯤꯡ, ꯃꯟ ꯀꯤ ꯕꯥꯠꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯉꯁꯤꯗꯤ ꯈꯨꯡꯒꯪꯁꯤꯡ, ꯁ꯭ꯀꯨꯜꯁꯤꯡ, ꯄꯟꯆꯥꯌꯠꯁꯤꯡꯗ ꯍꯥꯏꯖꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯃꯣꯕꯥꯏꯜꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩꯅꯔꯦ꯫ ꯑꯗꯣꯝꯒꯤ ꯂꯣꯀꯦꯜꯒꯤ ꯀꯨꯝꯍꯩꯕꯨ ꯑꯣꯏꯔꯣ, ꯄ꯭ꯔꯗꯛꯄꯨ ꯑꯣꯏꯔꯣ, ꯒ꯭ꯂꯣꯕꯦꯜ ꯍꯦꯛꯇ ꯑꯣꯏꯍꯟꯕ ꯌꯥꯏ꯫ ꯃꯔꯨꯞꯁꯤꯡ, ꯈꯨꯡꯒꯪ ꯈꯨꯡꯒꯪꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯦꯂꯥꯁꯤꯡꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯣꯏ ꯃꯈꯜ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯖꯥꯔꯈꯟꯗ, ꯎꯔꯤꯁꯥ ꯑꯃꯗꯤ ꯕꯪꯒꯥꯜꯒꯤ ꯖꯅꯖꯥꯇꯤꯒꯤ ꯑꯦꯂꯥꯀꯥꯗ ꯃꯃꯤꯡ ꯆꯠꯂꯕ ꯖꯒꯣꯏ ꯃꯈꯜ ꯑꯃ ꯂꯩ꯫ ꯃꯗꯨꯕꯨ ꯁꯨꯎ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯕꯦꯝꯕꯔ 15ꯗꯒꯤ 18 ꯐꯥꯎꯕ ꯑꯦꯛ ꯚꯥꯔꯠ ꯁ꯭ꯔꯦꯁꯊ ꯚꯥꯔꯠꯀꯤ ꯋꯥꯈꯜꯂꯣꯟꯗ ꯁ꯭ꯔꯤꯅꯒꯔꯗ ꯁꯨꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯨꯎ ꯖꯒꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯅꯈꯤ꯫ ꯁ꯭ꯔꯤꯅꯒꯔꯒꯤ ꯅꯍꯥꯁꯤꯡꯕꯨ ꯁꯨꯎ ꯖꯒꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕꯒꯤꯗꯃꯛ ꯋꯥꯔꯛꯁꯣꯞ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗ ꯀꯊꯨꯋꯥ ꯖꯤꯂꯥꯗ ꯕꯁꯣꯍꯂꯤ ꯎꯠꯁꯕ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯐꯝꯁꯤ ꯖꯝꯃꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 150 ꯂꯥꯞꯄꯤ꯫ ꯀꯨꯝꯍꯩ ꯑꯁꯤꯗ ꯂꯝꯗꯝꯗꯨꯒꯤ ꯀꯥꯂꯥ ꯅꯥꯠꯀꯤ ꯖꯒꯣꯏ ꯑꯃꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯔꯛꯄ ꯔꯥꯝ ꯂꯤꯂꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯔꯨꯞꯁꯤꯡ, ꯚꯥꯔꯠꯀꯤ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯐꯖꯕꯁꯤ ꯁꯥꯎꯗꯤ ꯑꯔꯕꯇꯁꯨ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ꯫ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯁꯥꯎꯗꯤ ꯑꯔꯕꯇ ꯁꯪꯁꯀ꯭ꯔꯤꯠ ꯎꯠꯁꯕ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟ ꯑꯃꯅ ꯊꯧꯔꯝ ꯑꯄꯨꯝꯕ ꯁꯪꯁꯀ꯭ꯔꯤꯠꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ, ꯏꯁꯩ ꯅꯣꯡꯃꯥꯏ, ꯖꯒꯣꯏꯅꯆꯤꯡꯕ ꯄꯨꯝꯕ ꯁꯪꯁꯀ꯭ꯔꯤꯠ ꯂꯣꯟꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯁꯤꯗ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯁꯨ ꯎꯕ ꯐꯪꯈꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯁ꯭ꯋꯥꯆ ꯚꯥꯔꯠ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯄꯥꯝꯅꯕ ꯍꯤꯔꯝ ꯑꯃ ꯑꯣꯏꯔꯦ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯤꯔꯝꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯌꯧꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯌꯧꯔꯛꯂꯕꯅꯤꯅ ꯑꯩꯅꯁꯨ ꯃꯟ ꯀꯤ ꯕꯥꯠꯇ ꯁꯦꯌꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯑꯚꯤꯌꯥꯟꯅ ꯂꯨꯕ ꯅꯥꯟꯕ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯨꯕ ꯅꯥꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯍꯟꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯤ ꯖꯥꯇꯤꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯁꯛꯇꯝ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯅ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯀꯔꯣꯔ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯐꯒꯠꯍꯟꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯊꯣꯏꯗꯣꯛꯅ ꯅꯍꯥꯁꯤꯡꯗ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯜꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯣꯠꯅꯕ ꯑꯃ ꯁꯨꯔꯠꯇ ꯎꯕ ꯐꯪꯈꯤ꯫ ꯅꯍꯥꯁꯤꯡꯒꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯄ꯭ꯔꯣꯖꯦꯛ ꯁꯨꯔꯠ ꯍꯥꯏꯕ ꯑꯃ ꯍꯧꯗꯣꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯁꯨꯔꯠ ꯑꯁꯤ ꯂꯨꯕ ꯅꯥꯟꯕ ꯑꯃꯗꯤ ꯁꯁꯇꯦꯅꯦꯕꯜ ꯗꯦꯚꯂꯞꯃꯦꯟꯇ ꯊꯣꯏꯗꯣꯛꯄ ꯁꯛꯇꯝ ꯑꯃ ꯄꯨꯔꯛꯄꯅꯤ꯫ ꯁꯐꯥꯏ ꯁꯟꯗꯦ ꯍꯥꯏꯅ ꯈꯪꯅꯕ ꯊꯕꯛ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯅꯍꯥꯁꯤꯡꯅ ꯁꯨꯔꯠꯀꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯁꯁꯤꯡ ꯑꯃꯗꯤ ꯗꯨꯃꯁ ꯕꯤꯆ ꯁꯦꯡꯗꯣꯛꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏꯅ ꯇꯥꯄꯤ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯁꯦꯡꯗꯣꯛꯄꯗ ꯊꯋꯥꯏ ꯌꯥꯎꯅ ꯊꯕꯛ ꯇꯧꯈꯤ꯫ ꯃꯌꯥꯝꯅ ꯈꯪꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯎꯅ ꯎꯅ ꯃꯈꯣꯏ ꯅꯍꯥꯒꯤ ꯃꯁꯤꯡ ꯑꯁꯤ 50,000 ꯍꯦꯟꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯄꯗꯒꯤ ꯇꯤꯝ ꯑꯁꯤꯒꯤ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯁꯨ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯈꯣꯏꯅ ꯏꯃꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯈꯣꯝꯕꯒꯤ ꯊꯕꯛꯁꯨ ꯇꯧꯕ ꯍꯧꯔꯦ꯫ ꯃꯌꯥꯝꯅ ꯇꯥꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯀꯅꯤ꯫ ꯇꯤꯝ ꯑꯁꯤꯅ ꯑꯃꯣꯠ ꯑꯀꯥꯏ ꯀꯤꯂꯣ ꯂꯥꯈ ꯀꯌꯥ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯍꯧꯈꯤꯕ ꯊꯕꯛ ꯑꯁꯤꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯈꯤ꯫ ꯃꯔꯨꯞꯁꯤꯡ, ꯒꯨꯖꯔꯥꯠꯇꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯔꯦ꯫ ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯝꯕꯥꯖꯤꯗ ꯚꯥꯗꯔꯕꯤ ꯄꯨꯅꯝ ꯃꯦꯂꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯦꯂꯥ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯥꯈ 50 ꯍꯦꯟꯕꯅ ꯂꯥꯛꯈꯤ꯫ ꯃꯦꯂꯥ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯏ꯫ ꯃꯁꯤꯒꯤ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯑꯃꯅ ꯃꯦꯂꯥ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯒꯕꯔ ꯆꯤꯡꯒꯤ ꯑꯆꯧꯕ ꯁꯔꯨꯛ ꯑꯃ ꯁꯦꯡꯗꯣꯛꯈꯤ꯫ ꯃꯟꯗꯤꯔꯒꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯡꯗꯨ ꯂꯨ ꯅꯥꯟꯅ ꯊꯝꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯍꯥꯛꯅ ꯇꯠꯇꯅ ꯍꯥꯏꯖꯕꯗꯨꯅꯤ, ꯂꯨ ꯅꯥꯟꯕ ꯍꯥꯏꯕꯁꯤ
नोम नत्रगा चयोल अमतंगी खोंजंग नते पुंसीगा अदुम सागोनरगदब थबकने अखोइगे अकोइबदा पुंसी चुप्पलु नानबगी मरी लेनब थबक्का सागोनब मियोय कया उब फंगे खुदम ओइना हायरबदा तमिलनाडुगी कोयम्बेटूरद लेबा लोगनाथन गुम्बा अंगांग ओइरिङैदा लाइरबा अंगांग सिंगी सेगाइरबा मफी उबदा महाक यामना नुंगाइरमदे मतुंगदा महाकना असिगुम्बा अंगांग सिंगी मतेंग पांगनी हाइना वारेप लौखी लोइनाना महाकी थबक्तगी फंगजब सेनफमगी सरुक अमा अंगांग सिंगीदमक्ता कथोकलमे पैसा लैत्रबा मतमदा लोगनाथनना टॉयलेट फाउब सेंगलमे हाइबदी महाकी कथोकपदा अपनब लैतनबा हौकिबा चही 15 सिदगी महांगना कथोकपगी वाखलोनगा लोइनाना थबक तौरकली लोइनाना हौजिक फाउबदा अंगांग 1500 हेनबगी मतेंग पांगख्रे अइहांगना अमुक्का हन्ना असिगुम्बा थबकसिंग असिगिदमक थागतपा फोंदोकचरी लैबाक पुंबदा पांगथोकलिबा मसिंग थिंगमदरबा थबकसिंग असिना अइखोइबु इथिल पीबदा नतना अनौब खर तौरंबगी अपामबदु पोखले अइगी इमुंगी मियोइसिंग 18 सुबा चही चागे ख्वाइदगी चाउबा सिंगनबसिंगी मनुंगदा अमने इसिंग योक्सिनबा हाइबसी पुंसी अमा कनबदगी हेना ताबा नते मसिदा मियाम पुन्ना थबक तौमिनरबदी माइ पाकपा सोइदे मसिगी खुदम हायरबदा लैबाक असिगी जिला खुदिंगदा सेमलिबा अमृत सरोवर असिने अमृत महोत्सव की मनुंगदा भारतना अमृत सरोवर 65 हेना सेमख्रे मसिना तुंगदा लाकदौरिबा मिरोलदा कानबा पीरगने हौजिक सेमलिबा अमृत सरोवर सिंह असिबो लेप्तना येंगसिनबिबा अमदि ngak senbiba haibasi aikhoigi soifadarba thogdangni marupsing ising yoksin bagi matangda nainari ngai maraksida aihakna gujarat ki amreli da pangthokiba isingi kumhigi maramda pau phangle gujarat ta chahi chuppa leptana chenba turel watpana maram oiduna miyamna nongi isingbu khawrangna ngaine haukiba chahi kun manga asida sarkar amadi social organization singna kanna honabadagi मफम अदुगी फिबमदा अहोंब कया लाकले मरम सिना मफम तुदा इसिंगी कुमहैगी थौदांग यामना चावे अमरेलीदा इसिंगी कुमहै पांगथोकलिङैदा इसिंग योक्सिनबा अमसुंग पाटसिंग कनबगी मतांगदा मियामगी पुकनिंग सिंगसिनरकले मसिदा वाटर स्पोर्ट्स पु पुंगनिंग थौगतकी लोइनाना वाटर सिक्योरिटी गी खंग हैरबसिंग लोइनाना वाफम कया खननैनकी थौरमसिदा सरुक याखिबा मियोइसिंगना मचु अहुमगी इसिंग चाइबिदु यामना पामनकी इसिंगी कुमहै असिबु सूरत की ममिंग लेरबा डायमंड बिजनेसमैन सवाजी भाई डोलकियाना हौदोखिबने मसिदा सरुक याखिबा मिपुम खुदिंगमकपु थागतपा फोंदोकजरी इसिंग योक्सिनबगी थबक असि पांगथोकपगिदमक मयामबु इयाइपा पाउजेल पिजरी अइगी इमुंगी मियोइसिंग ngasidi संसार पुंबदा स्किल डेवलपमेंट की मगुनबु मयामना पामनरी अइखोइना कनागुम्बा अमबु स्किल तंबीबदा फागी हैथोइ सिंगथोइबदा नतना इनकम सु फगतहले ऑर्गेनाइजेशन अमना हौकिबा चही मरीदगी स्किल डेवलपमेंट की मखोइगी हैथोइ सिंगथोइबदु उबदा अइहाक यामना नुंगाइबा पोए हाइरिबा ऑर्गेनाइजेशन असि आंध्र प्रदेश की सिरका कुलमदने मसिगी ममिंगना बेल्जीपुरम यूथ कवे स्किल डेवलपमेंट ता फोकस तौरगा बेल्जीपुरम यूथ क्लब ता चौराकना नुपी 8,000 पु एम्पावर ओइहनख्रे मखोइसिंग असिदगी अयाम्बा नुपीसिंगना मखोइगी मथौना मरिंगजेलगा लोइनाना थबक तौरी हाइरिबा ऑर्गेनाइजेशन असिदा सिनमी अंगांगसिंगना मखोइगी हैथोइ सिंगथोइबदु उच्चबदा mateंग पांगले बेल्जीपुरम यूथ क्लब की थौमीसिंगना एफपीओ सिंग खुसमनदुना लौमीसिंगबु अनौ स्किल कया तंबीरी लुनानबगी थौरांग लोइनाना यूथ क्लब सिंगना खुंगंगदा अनौब मंगाल संदोकले मसिदा अयाम्बना टॉयलेट साबदा mateंग पांगखि अइने स्किल डेवलपमेंट की दमक हाइरिबा ऑर्गेनाइजेशन असिगा खुसमनरिबा कयाबो हन्ना थागतपा फोंदोकले ngasidi लैबाक सिगी खुंगंग खुदिंगदा स्किल डेवलपमेंट की दमक हाइरिबा ऑर्गेनाइजेशन सिंगी दरकार ओय मरुप सिंह करिगुम्बा चाउखटपा अमा पुरकनबगिदमक मयाम चंगदुना होटनमिनरबदी माइ पाकपगी पांडम फंगे अइहांगना पुमनमक्ता लद्दाख की वाफम अमा खंगनबा पामे अदोमना पश्मीना सोलगी मतांगदा सोइदना ताबिरमलगने हौकिबा मतम कयादगी लद्दाख की पश्मीनागी मतांगदा यामना खनखरे
ꯂꯗꯥꯈꯀꯤ ꯄꯁꯃꯤꯅꯥ ꯂꯨꯝꯁ ꯑꯣꯐ ꯂꯗꯥꯈ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯕꯖꯥꯔꯁꯤꯡꯗ ꯐꯪꯉꯤ꯫ ꯃꯌꯥꯝꯅ ꯃꯁꯤ ꯇꯥꯕꯗ ꯉꯛꯀꯅꯤ꯫ ꯃꯁꯤ ꯁꯥꯕꯗ ꯈꯨꯡꯒꯪ 15ꯒꯤ ꯅꯨꯄꯤ 150ꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅ ꯃꯐꯝꯗꯨꯗ ꯂꯥꯛꯄ ꯈꯛꯇꯃꯛ ꯌꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯗꯤꯖꯤꯇꯦꯜ ꯚꯥꯔꯠꯀꯤ ꯃꯇꯦꯡꯅ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯖꯥꯔꯁꯤꯡꯗ ꯌꯧꯕ ꯉꯝꯂꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯗꯨ ꯒ꯭ꯂꯣꯕꯦꯜ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯅꯨꯄꯤꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯨ ꯍꯦꯟꯒꯠꯍꯜꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯃꯥꯏ ꯄꯥꯛꯂꯕ ꯅꯨꯄꯤꯁꯤꯡꯒꯤ ꯁꯛꯇꯤ ꯂꯩꯕꯥꯛꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯍꯟꯅꯕꯒꯤꯗꯃꯛ ꯃꯟ ꯀꯤ ꯕꯥꯠꯅ ꯑꯣꯏꯔꯤ꯫ ꯃꯔꯝꯁꯤꯅ ꯃꯌꯥꯝꯁꯨ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯁꯦꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ꯫ ꯑꯩꯍꯥꯛꯁꯨ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯃꯟ ꯀꯤ ꯕꯥꯠꯇ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯂꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯦ꯫ ꯃꯁꯤꯅ ꯁꯃꯥꯖꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤ꯫ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯀꯥꯟꯅꯕ ꯑꯃꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯔꯦꯗꯤꯑꯣꯕꯨ ꯄꯥꯝꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯥꯏ ꯒꯣꯞꯇ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯃꯔꯣꯍꯥꯗꯒꯤ ꯔꯥꯝ ꯁꯤꯡ ꯕꯧꯙꯖꯤꯗꯒꯤ ꯆꯤꯊꯤ ꯑꯃ ꯐꯪꯉꯤ꯫ ꯔꯥꯝ ꯁꯤꯡꯖꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯔꯦꯗꯤꯑꯣ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏ, ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣ ꯃ꯭ꯌꯨꯖꯤꯌꯝꯕꯨ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯦꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯟ ꯀꯤ ꯕꯥꯠ ꯄꯥꯝꯖꯕꯁꯤꯡꯅ ꯑꯍꯃꯦꯗꯕꯥꯗꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯤꯔꯊꯙꯥꯝ ꯄ꯭ꯔꯦꯔꯅꯥ ꯇꯤꯔꯊꯅ ꯐꯖꯔꯕ ꯃꯦꯂꯥ ꯑꯃ ꯇꯧꯈꯤ꯫ ꯃꯁꯤꯗ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯤꯔꯩꯕꯥꯛꯇꯒꯤ ꯑꯦꯟꯇꯤꯛ ꯔꯦꯗꯤꯑꯣ 100ꯗꯒꯤ ꯍꯦꯟꯅ ꯊꯝꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯃꯛ ꯇꯥꯕ ꯐꯪꯉꯤ꯫ ꯈꯨꯗꯝ ꯈꯔꯗꯤ ꯃꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕꯒꯤ ꯊꯕꯛ ꯍꯧꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯗꯝ ꯑꯃꯅ ꯀꯔꯅꯥꯇꯀꯥꯒꯤ ꯆꯥꯃꯔꯥꯖꯅꯒꯔꯒꯤ ꯚꯔꯁꯥꯅ ꯃꯟ ꯀꯤ ꯕꯥꯠꯇ ꯃꯁꯥ ꯃꯊꯟꯇ ꯃꯈꯣꯡꯅ ꯂꯦꯞꯆꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯤꯕꯤꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯂꯐꯣꯏꯗꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯍꯥꯔ ꯁꯦꯝꯕꯒꯤ ꯊꯕꯛ ꯍꯧꯈꯤ꯫ ꯃꯍꯧꯁꯥꯒ ꯌꯥꯝꯅ ꯅꯛꯅꯕ ꯄꯥꯝꯖꯕꯤ ꯚꯔꯁꯥꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯦ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯍꯌꯦꯡ ꯅꯕꯦꯝꯕꯔ 13 ꯍꯤꯌꯥꯡꯒꯩꯒꯤ ꯄꯨꯔꯅꯤꯃꯥꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯗꯦꯕ ꯗꯤꯄꯥꯕꯂꯤꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯀꯥꯁꯤꯒꯤ ꯁꯦꯕꯥ ꯗꯤꯄꯥꯕꯂꯤ ꯁꯣꯏꯗꯅ ꯌꯦꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯑꯩ ꯀꯥꯁꯤ ꯆꯠꯄ ꯉꯝꯂꯔꯣꯏ, ꯑꯗꯨꯕꯨ ꯃꯟ ꯀꯤ ꯕꯥꯠꯀꯤ ꯃꯇꯦꯡꯅ ꯕꯅꯥꯔꯁꯀꯤ ꯃꯤꯌꯥꯝꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯍꯟꯗꯛꯁꯨ ꯀꯥꯁꯤꯒꯤ ꯘꯥꯠꯁꯤꯡꯗ ꯊꯥꯎꯃꯩ ꯂꯥꯛ ꯀꯌꯥ ꯊꯥꯟꯒꯅꯤ꯫ ꯅꯤꯡꯊꯤꯔꯕ ꯑꯥꯔꯇꯤ, ꯂꯦꯖꯔ ꯁꯣ ꯇꯧꯒꯅꯤ꯫ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥꯅ ꯗꯦꯕ ꯗꯤꯄꯥꯕꯂꯤꯒꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯔꯨꯞꯁꯤꯡ, ꯍꯌꯦꯡ ꯄꯨꯔꯅꯤꯃꯥꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯒꯨꯔꯨ ꯅꯥꯅꯛ ꯗꯦꯕꯒꯤꯁꯨ ꯃꯉꯥꯜ ꯐꯪꯕ ꯅꯨꯃꯤꯠꯅꯤ꯫ ꯒꯨꯔꯨ ꯅꯥꯅꯛꯀꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯁꯤ ꯚꯥꯔꯠꯇ ꯅꯠꯇꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯆꯝꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯑꯇꯣꯞꯄꯁꯤꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯍꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯒꯨꯔꯨ ꯅꯥꯅꯛꯅ ꯇꯥꯛꯄꯤꯔꯝꯕ ꯁꯦꯕꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯁꯤꯈ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯩꯍꯥꯛꯅ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯒꯨꯔꯨ ꯅꯥꯅꯛ ꯗꯦꯕꯒꯤ ꯃꯉꯥꯜ ꯐꯪꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯎꯅ ꯆꯍꯤ 2019 ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯃꯥꯡꯗ ꯈꯟꯈꯤꯕꯒꯨꯝ ꯍꯟꯗꯛꯁꯨ ꯆꯍꯤ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯂꯣꯏꯈ꯭ꯔꯦꯗꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯇꯤ ꯆꯍꯤ ꯑꯁꯤ ꯚꯥꯔꯠꯀꯤꯗꯃꯛꯇꯗꯤ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯍꯤꯅꯤ꯫ ꯚꯥꯔꯠꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯤꯁꯨ ꯃꯥꯏ ꯄꯥꯛꯄꯅꯤ꯫ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯅ ꯚꯥꯔꯠ ꯃꯆꯥꯁꯤꯡꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎꯕꯨ ꯈꯪꯍꯟꯅꯕ ꯃꯤꯗꯤꯌꯝ ꯑꯣꯏꯕꯁꯤꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯃꯊꯪꯗꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯁꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯍꯟꯅ ꯊꯥꯒꯠꯆꯔꯤ, ꯈꯨꯔꯨꯝꯖꯔꯤ꯫